ꯂꯥꯛꯏꯕ ꯇꯥꯡ 10ꯗꯒꯤꯅ ꯇꯥꯡ 13 ꯐꯥꯎꯕ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯋꯥꯜ ꯀ꯭ꯂꯕꯇ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯩꯈꯣꯏ ꯑꯀꯟꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯣꯏꯅ ꯆꯠꯊꯖꯒꯅꯤ Campaign for Just and Fair Delimitation JFD-na August 13 haugadoriba census boycott tawkhre boycott ki khongjang asi NRC update tawrub matung census tawbiu haiba miyam talib demand gi chapsava insurance pidabna maram moirga boycott ki khongjang lauthokpune hana campaign committee asi convener Jitendra Ningomna fongdorakli loinana miyam na maira khongchat wakan mifam paksana fambadanatana sing amasung tampa ki MLA minister sing unadura NRC update tawrub matung census tawnaranaba makhoi gi fireb khangannaranaba lauthoknaranaba takshinnaranabagi appeal tawrakli Imphal East ki Wangkai Thangjam Laikai Delevi JFD ki office ta Paumi Singh Unabum da boycott ki khongjang asi lauthokladuna convener Jitendra Ningomna makhatana fongdokhibada Manipur ki oidiba charangna phibam amadi mitop ki achauba chaitheng marakta census yeithoknaranaba JFD na miyam galoina khongjang kya sangchinduna lakli lenga ki oiba fireb khangannaranaba haijabada tarak tabadagi August 3 ta matam thagi bane masi fawda lenga ki fireb lauthokpu ki mahuta seminar silakpadagi lenga ki fireb JFD na ngairakpane adubu ngarang loisin ki seminar aduda akhang ai CSO amadi miyamna NRC update tawdru fawba census yaithokpa haina recommendation lawkrabasu Sabsaba warol ngasi fawba miyam da khangendri miyam amangda yana kharba lengakna NRC update tawnuna nabagi thajaba pirak tabana miyam gi pressure dagi census boycott tawbi firep lawbane loinan hayeng dagi hoduna census ki house listing hawgadaba nong walingai August 13 fawba miyamna wangkhai angum laikai delebi wall united Clubta wall clubta miyamna ahing nungthil naidana protest tawgane masida natana makhal kya gi khongjang su sanchinna na sem sare hana lengak ta section warol thamlakli Sing amsung tamda leibiriba pumnamaki yengjarakanda aikhoi Manipur miyamna taliba aikhoi gi lamdam sin leba yelomi kanana bagdamukta asengba Manipuri sing khandopyu haibado makoina yadrabanina tang 10 ga 13 gi makoina sathagani hairiba census ase aikhoi Manipur miyamna boycott tawre haidana ahanbada lakthokseri raiba tang 10 dagina tang 13 fawba konung mamangda leba wall clubta ahing nungdin tumba chaba khangdana aikhoi akanma makhalgi aikhoi achauba sit in protest Australia on Saturday Luna Nam Lekai Lekagi, Labiri Badusing Basingna, Magi area da, Ekoi Manipuri Lingapta, see Mudia Deco, I was say, Kangan Bangam Magi, Adugi Monda, sit in protest of view, Aduga, Tungi Sai Sushing, the Kalakanda, Hojik Adum, Adungi Labiri, MLA, Amadi Minister Singsida, Taksin Kongzang Haidare, Maduda, Sangagawari Sanabio.